Chief Minister Y. Khemchana toan scheme dagi lambi thong sem nabagi damak lupa crore chatrukrom lakpa yai haina House tamkrai. Wafam asing asi chathakiba budget mifamda Congress MLA kaisa Mega Chandra na pukhalakpa wafam amagi paukum oina fongdokibani. Budget estimates 2026-27 gi khandarakpa matamda Mega Chandra na budget asida irangi compensation gi lupa crore chatret ka kuntra mari hablibasi konagadra center dagi lupa kaya mateng panglakadauri nupi amada lupa lising tara pinaba lupa crore chahum ga yankhai kaithokadauri basi karamba mawongda pigadoribano lambi thongi lupa crore chamapan ga tara mari thamlibasi pikmali haiba wafam wahang oina pukhatki. Wahang sing asigi paukumoina Chief Minister Khemchana budget estimates ta paliba connectivity gi lupa crore chamapan gatara marigi mathakta budget hapa donor special assistance to states for capital investment chingba scheme singdagi ahen lupa crore chatruk lakadaba leire compensation gi kai riba senfam ase hana kai khraba senfam dagi ahen bo oibana kai hena pikpo oiroi nupi amada lupa lising tara pinabagi dama khabliba lupa crore chahum ga yankhai gi senfam asiga mari leinana notification ama thongna ba thorang loirakle matau karamna pigani haibado notification aduda yauraklagani haiki hen problem lakpasimadi masi aikogi finance budget asida putpasi hoi nuaite maramaduna masi gi budget asi praja gi asa leite development gi toidona asa leite masi karamain tawrakanda asauba senfam ama lawraga manipur gi shanti idp singi amasung naha singi thabak phangnabagi tongan ba scheme project mayam low singubagi leiriba mayam singasi masi budget si da reflect haudrabasu budget sida masi semnaba leitrabasu kari wakal plan policy lebibage haibasi masi su takiyu